pausing pijere. Thobal District Congress Committee amade Thobal Block Congress Committee anina sinduna ngasi Indian National Congress ke chamak kuntraga mapan suba Foundation Day Thobal athokpam da leiba District Congress Committee ga office cha pangthokre. Cookie Singh ST list gi laktokadabani haina langathel da mifam famkre. Amade ngarang Impal West ki sayang kurau makhongda leiba RK Hemanta Kumar gi thongal mayada bom thamjinduna aki akhang pirambagi thawong adu yaningdaba phongdokuna ngase leikai asida wakat mifam famkre. Mami TV pau midyang tabir bisingbu makak mayum SUBHANA na taram na okchari pau sandok na pijare. Thobal District Congress Committee amade Thobal Block Congress Committee ani na sinduna ngase Indian National Congress ke chamaga kuntraga mapan suba Foundation Day Thobal athokpam da leiba District Congress Committee ga office cha pangthokre. Thauram aduda Thobal District Congress Committee ge Vice President KH Mohindro, District Mahila President El Nganbi Debi, AYCC ge President o Biswanath amade District asida leiba Congress ki luchingba kaya sarugya ki haire. Thauram aduda KH Mohindro na phongdokibada Indian National Congress asi leibak asida yamna liraba political party amane party asi Bharat tage British tanthokuna leibak asibu ningtamna bahotnabada achauba thodang laukiba party ni party asi hena mapangal kangkhatnaba party gi thomi singna kanna hotnamina shihaike. Thobal District Congress Committee gi Secretary Administration L Ropendro na luchungba team amana ngase IRE Wangjing gi Relief Student Residency Camp ta chatuna chengbek tara achathau thum hawai amade atai potlam kaya mateng pangkhre haire. Cookie Singh ST list gi laktokadabani haina langathel da mifam famkre. Illegal immigrants Cookie Singh Scheduled Tribe list gi khudakta laktokadabani haiduna ngase Thobal District ki langathel da miyam gi oiba mifam ama pangthokre. Maitai lipunna Khongjom Circle apunba lup ka punna silaga pangthokiba mifam aduda wangang kiba singna Cookie Singh ST list gi laktokpada Constitution gi oiba provision sing kupna nainabaga loinana Cookie Singh asi lamdam asida illegal immigrant oibana ST list gi laktokpada maram chai haina observation pinake mifam aduda sarugya kiba Maitai lipul gi Thoburel Mayangbam promote na hai furup amabu Constitution gi list chanba haibase lamdam adugi yalhomi oiraba matamda changadabane Yalhomi natrabadi ST list chanba yade maram aduna Cookie Singh asi lamdam asida illegal immigrants sing oibana ST list gi khudakta lokthokfam thoki haike. Mifam aduda sarugya kiba Khongjom Circle apunba lup ki President Mutum Nirmala Laimana haikibada Cookie Singh ST list gi lokthokfam thoki haibase Manipur gi tanatana India gi tongan ba mafam singda leiba akhang ai singneshu hairaba wafamne illegal immigrants Cookie Singh ST list hapa mathau tade haike. Tungda ngasigi mifam aduda sarugya kiba miyamna illegal immigrants Cookie Singh ST list gi laktokadabane Manipur dagi cookie muthatkadabani haibana chingba kholau sing lauke. Ngarang Impal West ki sayang kurau makhongda leiba RK Hemanta Kumar gi thongal mayada bom thamjinduna aki akhang pirambagi thawong adu yaningdaba phongdoktuna ngase laikai asida wakat mifam famkre. Wakat mifam aduda sayang kurau makhong Women Development Committee gi Secretary Sukham Ongbe Ibema Devi na phongdokibada
Mi kungna leiba yumlakta bom thamjinba yaningde hauzik tha nipan suzalaklaba irang asida ima sing maithakta fambaga chap manana leiringaida bom thamjinduna aki akhang piba tawbingano Maitei sing wana leiringai sida kanano karino khangdaba kharana bom thamjilamba yaningde matungda tawbigano makoina bomna kihanbagi mahutta laikai gi club amade mera paibida hana tanaramgadabane bom adu kanana kari maramgi thamjilambano haibado numit ahumnigi manungda sengdokpira o haike akhoi mase wa amani ngangna gyan tanagadaba matamni waya ngalingde maram aduna asida tawbiramiba migi yumlakta bom thambiramiba se kanano kari maramgino kari dawbagino haibe maramse yamna atuba matamda numi humnigi matungda leiriba lakai club mairadani khangde yumbudani khangde atuba matamda sengtokpiraqtraba taragadi mama bising akhoisina hena achoba thathiba khongjang amasu lakpa ya haibase ngasigi thambirimba kanano xyz adugi mafamda akhoina masi haijeri Manipur Youth League Mayol na sinba aikhoigi anoba langmol gi paujel pubat lamsang khongchet ngase mapan ni chanba numita Thobal District ke YVA Club Wangjing dage Laishram Santi Devi Secretary Wangjing Sorokhaibam Laikai Mera Paibina ayuk pung tareta lam thake Khongchet adu Thobal Kaithel da miyamna okpagaloina street corner meeting pangtokhe Khongchet adu ayuk pung tarada ibudau Kamlangba Leishang Thobal Khetri Lekaida Thungduna Miyamgi Mifam ama famkhe Madugi matungda nungthilda Imphal East District ki top yaripokta leiba NNYA ground tamna khongsankhe Thobalgi Merapaibi ima singna yaripok fawba thinbirakhe Khongchet aduna nungthilda MNYA ground da miyamgi mifam pangthokhe Khongchet adu ngasi numidang NNYA ground da chinglen chaklen charaba matungda mafamduda ahing yarakani haire Manipurda kathokpaga loinana thabak tawjariba asa workers singda thagi kusumal lupa lishing taraganipan pibiyo loinana atai piba yaba khudong chaba singso fanghanbiyo haina All Manipur Asa Worker Union Imphal gi President RK Premabati na fongdokre ngase Manipur Press Club ta pangthokiba paugi mefam amada mahakna haike hauzik asa worker amana thagi kusumal central government ki share lupa lishing ani amade state ki share lupa lishing ama punna lishing ahum fangle masigi mathakta state na lupa chatret uniform money oina pire masi fawada asha worker amana magi imung manage tawba ngamde maram aduna imung puba kharamakhay ngamnaba thagi kusumal lupa lishing taragani pan yauhanbeyo Hauzik Manipur da punna asa worker listing mari khara hena lay marak sida kanagomba kharana union asibu ani thokpa manba mawongda uhannaba honariba se tawigano union ani thokpa laite All Manipur Asa Worker Union ase register tawba body ne masigi register number 724 ne loinana National Federation of Asa Workers New Delhi amade All India Trade Union Congress New Delhi da affiliate Tauribani Haina RK Premabati na makhatana fongdokhe Union asina masi phawada asa workers singi yaifana ba makhal makha kaya gi demand kaya ta anduna lai loinana hai bitin mansing asi central government da tanba demand amadi state government da tanba demand tongan na smaina khaidokuna khongjang kaya sansintre aduga state ki oina akoi state share haidana 1000 per asa per month bibi gani haidana koi nasi mapaliba state asigi kai hunna jariba honorable CM na koi assembly ki proda lakhopi gidana koi thamanga gi state share koi thangwa re loinana uniform money koi tha taru kudingi koi personal account da happy you have a demand se to je kidana maram oiraga koi handati koi 700 se koi personal account da samaga mamagi koi yadana leiba koi uniform tudana koi lojakre adugi matungda central government da tanba demand da koi na employee of central government rupees 18000 per month da bibi wa base pito daba koi khangde koi bibi wa da demand se koi matam kudi makta tanduna lai
employee pidringida incentive hengalu haibu demand ju koi tandana lai haukiba sahi karada koi 1000 per month koi gi state incentive oina phangaga lerami adubu koi na central amadi central ga koi demand kya tandana koi sing asi koi koi toan toan do category da koi gi asama gi koi na tawjariba koi gi category me am Indian National Congress के चामग कुंट्रागा मापन सुबा फाउंडेशन डे ngase BT Road Imphal da leiba Congress Bhavan da pangthokre thauram aduda TH Lokeshwar Treasurer MPCC na Indian National Congress ke Firal Chinkat ke KH Deva Brata Working President MPCC ke Office Barriers Chief of Frontal Sales Karmi Kayana Sarugake Numit Asiga Mari Lenana Block Congress Committee Singna Shilaga Kendra Singh Daso Palantauke Foundation Asiga Mari Lenana Ngase Nagpur Maharashtra da High Tayar Hum National Level Rally Pangthokle MPCC President K Megachandra CLP leader O Ibobi amade CWC member Gai Khangamso Nagpur gi thauram ase saruk yari Congress Congress party habse karino aduga Congress party ki ideology karino habse marik chumna thamidram ne nai nin amani dangai lobjake aina 1991 dagi Congress structure pase Sigi Congress Indian National Congress Party se aina pamda ama khak yawjaba kari nabu hingsa pamda mi madaina ngame hai matagu mi du aisu sonra do mi du hata taki tawena tawi wakhan pokta ba aduga India da laiba jati punamak che we are all amakatani habi wakhan secularism da yang thajaba violence da thajadaba violence pamdaba aduga mi se phatam laman singlu wakan khandaba meaning si jawba aduga India ke damaktan haiduna hawai ka thosu yare ko haina khanba party ma oramdagi ai samaksina panjabri 1991 dagi ai li phobdai yawjabani aduga natamina khanja wakhallondo ngasi ai ishori mafam amsung praja miya mafamda aina hajini mase Manipur da hojik thoiba ngasai gi wara batangbu laitara matamano ki Manipur do lakata sahi 2024 January tha hek walakpa lagi aing ba santi laiba amaga thanan naramdaba nungsin naramdaba do madu purak biduna masagi yam ingba khoi puna ma aigi jati isana kanjaga dawa mi jati masa masai kanjaga do wakhalon do amaga isagi culture isagi tradition ngagna zamina nana haidana ishori hundai thamnijari All Manipur Women's Social Reformation and Development Samas Nupi Samas na sinduna nifugo humdoi suba maira paibi haudokiba numit hayeng December gi tang kun gamapan gi ayuk pung 13 tabada thangmai banda leiba ima khunthok hanbe sanglenda pangthok lagane thauram asida nupi samas ke president ima Ramani Amkhel ki President Ima Nganbe Tami Chingme Apunba Nupi Lop ki President Ima Momon Poirai Lemrol ki President Ima Memcha Kanglamai ki President Ima Lairik Chituwa ki President Ima Purnima Se Ima Tharaksana Ima Mema Ima Indu Amade Ima Atongpui Kavoina President Member Sing Oigani Haire
हिरम असिगा मरी लेना ngase nupi समाज के प्रेसिडेंट इमा रमनीना पाउमी सिंह हाई हयेंग पांगथोकदौरिबा थौरम असिदा लमदम सिदा लैरिबा मैरा पाइबी अमदे एसोसिएशन सिंगना सरुक याबिदुना मपुंग फाहनबियो लोइनना लमदम सिदा लैरिबा मैरा पाइबी लुप सिंगना लेकाई लेकाइदा अयुक पुंग 8 तगी 9 फावबगी मनुंगदा मैरा कटपीदुना तंगदु लेताबा हंजिलकनबा इसोरदा थौनिबियो हाइखे अखोई मु कटपीनबा कना लेत्रबा हाइबा वाफमदा मपुदा ताइबंग शेपदा मपुदा ताइबंग शेपीबदा अखोइना खुरमदबा नगरदी अखोई याम वारे अदुना इमासिंग पुनमंगना थमोय याम सियंना हाइबा नुमिताम पुन्ना मापन डिसेंबर बसे लही दिफोबा हुंदो शुरबनी इमासिंग अखोइना लाउरई बसे अदुना पुनमंगना अइना हाजरी बसिदा Siasi puna mona maya se thamoi shena taibang shema mapuda ingna sina amta rumaina hana yuna amta bana na baina khalaga thongi bado maya puna mak thongi yo aina maya mapam na haja हौजिक थोकलिबा इरांग असिका मरी लेना मणिपुर इमा अमदे नावरेमथोंग बाजार वेंडर वुमेन वेलफेयर एसोसिएशन नावरेमथोंगना सेंदुनांगशे प्रोटेस्ट अमा नावरेमथोंग बाजारदा पांगथोखरे प्रोटेस्ट अदुदा मणिपुर इमागे चीफ कन्वेनर सगोलसेम कुला मंगांगना फोंदोखिबदा था 8 हेलबा इरांग असे स्टेट अमदे सेंट्रल गवर्नमेंटना अथुबा मतमदा लोइसिनहनगदबने मणिपुरदा एनआरसी अथुबा मतमदा इंप्लीमेंट तौदुना मिटोप सिंह खंदोकदबने एनआरसी चनाहनबना लमदम सिगी इलीगल इमिग्रेंट ओइरिबा कुकी सिंह तांथोखिबा ngamgane मणिपुरदा कुकी सिंगी होमलैंड जालेंगम तानबा यारोय सेपरेट एडमिनिस्ट्रेशन तानबसु यारोय कुकी सिंगना तालिबा सेपरेट एडमिनिस्ट्रेशन कैदोंग ngैदा फंगलोय मखोयगी डिमांड अखोयना पीबसु ngamloy सेंटर दा तानगदबने मणिपुर गी अपुनबा सक्तम कायहनबा यारोय हंदकी इरांग असे तसेंगना मैतै सिंगदे लांजदबने मे अहुमदा कुकी सिंगना चुराचानपुरदा मैतैगी युम मै थादुना मफमदुदगे मैतै सिंगबु तानथोखिबने लमदमसिदा लैरिबा नन कुकी कम्युनिटी सिंगना अमतोइना पुनसिंदुना मिफत्ता सिंग थेंगनमिनगदबने हाइना महाकना मखा ताखे नवेंबर की तांग 13 दगी कोई लोग पुनगमाथोय पुनसलगा अखोइना मनपुर इमा हाइबसिगी लुपसिमा लिंखतजरगा लमदमसिदा मैतैदा कुकी सिंगना लान तारकपा मैतैदी सुला लांजदबा तुमिन सुम लैजबा कुकी सिंगना चोचानपुरदा मैतै सिंग हाटपा तुपा तौरपा युम मै थाबा नुपी सिंगी इज्जत खोंगाउनबा सुंग मयामसे खांगबा ngagdabdigi चोचानपुरदगी मैतै सिंग मोरेदगी मैतै सिंग लैरिबा लोजिंग लोया अमदी चिंगी चिंखोंग सिंगयादा लैबा मैतै सिंग लोइना सेलक्तना याम वाना वाना खांगदना होजिसे कत्तना लाउदना लैरी साफम थकुम खंगन लैरी कारी निमित्ता अखोई युमदा अमतंग संगसिगे हेना मदुगी दमतसु पाकुम कनालसु पीदे सरकारनसु था 8 9 सुरकोसे हुजी फक्ता होई मायम फा हाइदे हाइरुरगा अखोई तमना तमना दुम तौरकनी मतम संगिनी हाइ अरु अखोई पामजबदी कुकी टेररिस्ट सिंगना सेपरेट एडमिनिस्ट्रेशन तालबसे सुवोय गोयरोय सुपी पीरोय मोय करीनेना मैतैना पीगदोरिबा सुपी पीरोय अखोई मैतैना लमदम असी कलकपसी चारोन सुरोन हतक्ता निंथरोन हतक्तगे अखोई सही लिसांग सिंगना अखोई कलाबनी अखोई मसिरेस अथौब कया अमा मंगा कखरे अथौब कया अमा फारसी तौखरे सुमाय तौना मैतैना कन लाकपनी हुजिक फासु अखोई कन्नब लेपी अदुना मैतै मयामसिंग दा अखोई हाइजबदी अतै अमता नचदे अखोई कुकी टेररिस्ट सिंगसे अखोई तांथोकनबगी एनआरसी पालगा तांथोकनबगी भारत सरकार दे अखोई हाइजरी थासिगी हौखिबा तांग कुनगमरीगी नुमिदांग वाइरमदा कोइरेंगैदा रिम्स की एसआर प्रोफेसर अमा तमथीना फुरकपगी यानिंगदबा फोंदोकपा ओइना ngase रिम्स की सीनियर अमदे जूनियर डॉक्टर सिंगना रिम्स ता वाकत मिफम चथखरे वाकत मिफम अदुदा सरुक याखिबा डॉक्टर अमना हाई हौजिक थोकलिबा इरांग असिदा नोंमै कापनबा यावरुद्रबसो पुंग 20 चुपना इथौ तौदुना मियामगी सेवा तौजरिबा डॉक्टर सिंगदा अकी अखन नंगहनबसे यामना लाइबक थीबने खुनाई असिगी अचौबा दायित्व तौदुना सेवा तौरिबा डॉक्टर सिंगदा मखाताना अकी अखंग नंगहनबिगनो मसिना शांति ओइना मियामगी सेवा तौबदा अपनबो ओइहल्ली हाइबा वाफमसो महाकना फोंदोखे
Así je koi RIMS Teachers and Medical Officers Association adugi banner makhada senior doctor amabu siba yana tamthina horapudugi nungai tama phongdok poina mayam phigi public ta appeal dong oina hamjabani age koi doctor singna patient dingi care katani appoina uji tawrisi aduna taba asojo kaya patient na pamdaba kaya lawbi lamnasu akoida personally la aga dum phongdok piyo adu akoi asoiba aramado tolaba honajage aduga doctor singa treatment tawba kihan khangbagumsi tawragadi akoi patient care da pungning leitana thawai no le yebsi kitang ngamaktabinina adugagi mayam appeal tawbona hamjabani Maitai amadi kuki gi marakta thoklebe irang asina maram oiraga lamdam sigi tongan tongan ba relief camp singda leiriba miyoi singda ningthamtha changlakpa asida khudong chadaba kaya mayokna rei ningthamtha changlakpa asida relief camp gi inmates sing maru oina ahal sing amade angang singda matik chana firol leitabadagi ingbagi awaba kaya mayokna hore hiram asigi matangda Mami TV gi akhanaba team amana tongan tongan ba relief camp singda koina chatuna yengsilobada inmates singna wafam sing asi paudam lakibane camp singda leiriba miyoi sing ana ayeksu yaushilakpa amade ingbana awaba oire masina sel paidaba miyoi singda hena chawba awaba patlum ama ohelle haidre mapan thokna sel taluba yabagi khudong chabasu leitabana ningthamthagi ayingba khangbagi awabasi lengakna ubiduna pangba yaba mateng panghaningbagi apamba phongdongna rakhe loinana hauzik chathariba irang ase loishinduna athuba matamda masa masagi khulda hanjinduna santi oina leirunaba lengakna thorang athubada paikhatpiyo haiba wafamso Mami TV da phongdokna rakhe inmate singna haiba natanashu ningthamthagi ayingba matamsida lengak asina hena care lobiduna honabiba chumgani khalle Security Force na Imphal East, Imphal West, Churachandpur, Thoubal, Kakching, Bisnupur amade Kangpokpi district ta operation tawduna khuchu khulai kaya fagat pagaloinana irang thokpa yaba mafam kaya so lakshinduna thamba ngamle haire Manipur Police Control Room da ki thadorok pachero asina hai National Highway Kuntraga Taret amade National Highway anida lamdam asigi tangai fadaba nongmada Changdaba yadraba potlam puba gari chaniga nifuga taruk amade chaniga kunga nipan hairiba lambi asida apanba yaudana pushilakhe makha tana pochai pusilaknaba khudong thiningai oiba mafam kayada so security force na akanba cheksin thawrang lokhatke Manipur gi district pumna makta pamdaba thodok thoktanaba punna checkpoint chamaga nifuga nithoi thamduna achat awok check tawbada chingnaba ching amasung tamda punna miyoi Chahumga kungani thoi fagatuna wahong pahong chathakhe miyamna semjin sajinba video amade aranba pauda thazabigano loinana lakhiba khuchu khulai singso athoba matamda manak nakpa police station natraga laingaki security miyoi singda sinabiyo haina so Manipur Police Control Room na thadorokpa cherol asina haire University Grant Commission na thadorokpa cherol amada India da Master Philosophy Degree Course makhata na anoba admission tawba yararoi haikre hairiba order ase leina University kharana Master of Philosophy lising aniga kunga humdoi kunga mari tamnanaba application na chingba thariba ase athoba matamda toknaba haire lamdam asigi University amatana Master of Philosophy program amata chathaba yararoi haina The Regulation Number 14 Minimum Standard and Procedure for Award of PH Degree Regulation Lising Aniga Kungani Toida Mayek Sengna Iduna Yaure Haribo Order Ase Haukiba December Tang Taret in Kumja Lising Aniga Kungani Toida Gazette Notification Toktuna Laikrabani Hainasu Gerald Aduna Haire Lengak Yauriba Kuki MLA Tarana Lengak Asidagi Tokle amade Manipur dagi tonganba administration ama lehengadabani hairaba fawada lengak asina action amata lawwa ngamdriba karigino haina Maitai Community Joint Coordinating Committee na thadorakpa cherol amana phongdorakle cherol asina hai double engine government ni Narendra Modi gi lengak leiringaida Manipur nungai haurasi chawkhat payaba chawkhat haurasi haina Manipur gi Chief Minister N Biren na kayarak Fongdokibane
Adubo lamdam asigi oirakliba fibam asida center lengaki luchingba miyoi amata Manipurda nongmata laktuna irang loishinaba khonabide masi yamna laibak thibani Manipur asibu India ge manung chaliba state ama natrabra Prime Minister Narendra Modi thamoi kanmale Thanipan suraklaba lal asida wahi ama fawba haidaba haibase pende loinana Chief Minister naso thongna leina kuki MLA tara asibu Achoba parama tambiduna athobada action lobiyo haiba wafamsu Charol asna makha tarakle Pukchel sengdaba singna lengak palamdam amadade asoiba sing maril tengthokpa ngamdrabade chawkhat lamjelda maning halakba hauna shani haina All Manipur Muslim Student Organization AMMSO na thadorpa Charol amana fongdorakle Lob asigi President KH Ayub Sahana kudyek piba Charol asna hai Board of Secondary Education Manipur Bosemna Lyric Nambagi register tauraba lanai printing farm kharana order fangdringaida authority yauna huran minnaba manba mawongda lyric namle haibagi wakat lakpadage yangsilubada achumba oiramle chahi khudingi printing farm housing na formal meeting oina Bosemga faminaduna Class 1 dagi 10 fawbagi lyric sing namthoktuna laklibani adubo Bosemgi hologram yauna printing press kharana lona lyric namlamliba asimakte achoba crime amane masidi khunai education asibo lalon pot amagum chathabani haina lawe hiram asida Bosem authority chauna chenaram gani thajai asigumba crime asi marufangna muthatrifau thengnakine hiram asida Bosemna numit humnegi manungda sengdokadabane natragade democratic oiba khongjang changsinnaba sem sare haina show AMMSO gi Charol asina makha tarakle Headquarter South IGAR na thadorkpa Charol amada Assam Rifles na miyamga afaba mari makhata na thamnaba paikhatpa khongthang ama oina Fernando Integrated Development Center Tengnopalda nongmada changdaba yadraba acha athak potlam kaya yathokre Jau khunau amade Thaigot thang Churachandpur district ta Laina tinadagi matau karamna ngakthokuna Laigani haibagi pandamda medical camp ama pangthokre Hairiba medical camp aduda punna kunganipangi miyamda kanaba pikhe Veru Khudam amade Unopat Chandel district ta friendly volleyball match sanaduna sport pu promote tawbata natana sana khotnabana piriba kanaba sing ase lamdam adugi miyamda khanganke Lieutenant General RP Kaliga PVSM UYSM AVSM SM VSH Army Commander Eastern Command Operation Sadbhav Nagi Manungchanna Paikhatpa National Integration Tour Program da sarukya khiba lamdam sigi satra kunga mangaga unabagi thoram amaso pangthokhe Assam Rifles amadi Manipur Police ka punna Thobal District ki Kyamgai amade Laifrakpam da thibo homba chathaduna khuchu khulai kaya so fagat pangam ke haine so Charol aduna makha tarakle Aroibada maroiba pausing amuka hanna pijere Thobal District Congress Committee amade Thobal Block Congress Committee ani na sinduna ngashe Indian National Congress ki chamaga kuntraga mapan soba Foundation Day Thobal athokpam da leiba District Congress Committee gi office cha pangthokre Cookie Singh ST list gi lokthokadabani haina langathel da mifam famkre Amade ngarang Imphal West ki sayang kurau mukhong da leiba RK Hemant Kumar gi thungal mayada bom thamjinduna aki akhang pirambagi thawong adu yaning da fongdok tu nangase laikai asida wakat mifam famkre
Mami TV pau mit yang tabir besingbu amuka hanna aroibada khurumjari.